Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Alu amasung tilhau puba daba nipal yauba railgari ama ngasi ayuk None Jilagi Khongchang Railway Station da thungkre. Imphal lomda puraknaba trucksing da hapkatli. Gawada chathariba mangasuba International Film Festival of India ipida Manipur gi saknariba filmmaker ahum juri oina saruk yari. Bharat amasung Guyana na tongan balam kayada tengbang pinaba hengal hanaba yana je tara sahi tongnakre amasung tribal luchingba Bhagwan Birsa Mundabu ikai khumnaba uttuna ngasi lebak asigi mahi tampam chingda janajatiya gaurab pakhawara pangthokli. Sana thaknaba polam sing mapung oina alu amasung tilhau puba daba nipal yauba Indian Railways ki railgari ama ngasi ayo Jiribam phauduna laklaga None Jilagi Khongchang Railway Station da thungkre. Aikoi gi None paumi pawilung kamaina hai railgari adu ngasi ayo pung 8 minute mangada Khongchang Station da thunglaki singninkhaiba amasung lebak namthakibadagi hairiba rail lambi asida August thadagi railgari jenba leptuna leirakpani. Ngasi purakiba sana thaklaba polamsing adu Imphal da pukhinaba trucksing da hakatba haukre. Amoromda aikoi ki Jiribam paumi ngathem bisojin hai ngasi ayu anganbada Jiribam phauraka Khongchang tana chatkiba railgari adu potchei lokthanabagidama Khongchang da thamlamlaga gari adugi engine gi saruk khaktamak haujik Jiribam da halakre. District Health Society None na sinduna National Tobacco Control Program gi makhada jila asida hidak mana sisinaba hantahanaba amasung hakjang phana leibagi punsi mahing miyamda pungning thogatnaba thaurang kaya paikhatkadauri. District Health Society None gi District Nodal Officer Dr. Sangamlung Kamaina Thokpa Jerol Amanhai Society Asina Tobacco Free Youth Campaign 2.0 Tobacco Educational Institutions Amasung Tobacco Free Village Initiative Thauram Sing Haudok Lagani Hidak Mana Sisinaba Thingba Amasung Hakjang Phana Hingnabagi Lambida Singtha Ningai Oiba Thabak Tawbachingda Tongan ba Sel Amasung Certificate Yauba Mana Singsu Pigadauri. Gawada chathariba mangasuba International Film Festival of India ipida Manipur gi saknarba filmmaker ahum juri oina saruk yari. Borun Thokchomna International Cinema Selection Committee da member oiri. Ronel Haubamna non-feature film Indian Panorama gi juri oina saruk yari. Oinam Gautamna Indian Panorama gi feature film gi juri oiri. Film Festival asida National Film Development Corporation na nominate tauba Manipur gi mahiroi Nepal amasung Rajya Sarkar na thaba delegate marisu saruk yari. Festival asida Best Debut Director of Indian category ki feature film gi competition da Manipur gi Lakshmi Priya Devi gi film Bung yauri. Tampaki Zila Manga, Imphal East, Imphal West, Bishnupur, Kakching, Amasung, Thawbal Zila da ngasi ayuk pung manga dagi numit pung tarani toy phawa curfew komthok i. Curfew komthok lingai manungda kaithel sing amasung dukan sing hangnaki lambida mi amasung gari masing yamna chatnabu i. Curfew komthok lingai manungda miyamna yumdagi thoknaraktuna tangai phadana jangba potlam sing leinaki. Anganbada Imphal gi kaithel ayambada pochei leiba lakpa miyamna krikrik inaki. Amaromda Rajya Sarkarna school amasung college sing amadi awangba thakki mahi tampam sing makha tana thangje numit phawba suti thadokre. Internet service ki athingbasu thangja phawba leiri. Central Board of Secondary Education CBSE na lawba class 10 amasung 12 ki parikha mathang sahi ki February 15 dagi hauragani. Board asina hai class 10 ki parikha na March 19 phawba aduga class 12 ki parikha na April 3 phawba chathagani. Namit humni tatharakpa mari suba Shillong Literary Festival ngarang Shillongi Wars Lake loisinkre. Thauramtuda Bharat talaiba Turkey gi ambassador Firat Sunel na lebak anigi mari sagatpada cultural diplomacy gi maru oiba pankhi. Tabi riba pawasi Akasbani Imphal dagini. Bharat amasung Guyana na haksel hydrocarbon lau singu amasung lau singu ga mari leinaba hiram sing yauna tongan balam kayada tengbang pinaba hengal hanaba yana che tara sahi tongnakre.
ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯖꯅ ꯑꯧꯁꯥꯗꯤ ꯁ꯭ꯀꯤꯝ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯒꯌꯥꯅꯥꯗ UPIꯒ ꯃꯥꯟꯅꯕ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯕ ꯄ꯭ꯔꯁꯥꯔ ꯚꯥꯔꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯦꯠꯋꯥꯔꯛ ꯒꯌꯥꯅꯥꯒ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒꯤ ꯂꯝꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯤꯌꯥ ꯔꯛꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯨꯖꯔꯥꯠꯀ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯅꯆꯦꯁꯤꯡ ꯑꯗꯨ ꯁꯍꯤ ꯇꯧꯅꯈꯤꯕꯅꯤ ꯖꯣꯔꯖ ꯇꯥꯎꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯒꯌꯥꯅꯥꯒꯤ ꯔꯥꯁꯇ꯭ꯔꯄति ꯗꯣꯛꯇꯔ ꯃꯣꯍꯝꯃꯗ ꯏꯔꯐꯥꯟ ꯑꯂꯤꯒ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒꯤ ꯊꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯌꯥꯅꯆꯦꯁꯤꯡ ꯑꯗꯨ ꯁꯍꯤ ꯇꯧꯅꯈꯤꯕꯅꯤ ꯁꯤꯔꯤ ꯃꯣꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯊꯨꯡꯈꯤꯕꯅꯤ ꯇꯨꯡꯗ ꯄꯨꯟꯅ ꯊꯣꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯚꯥꯔꯠ ꯑꯃꯁꯨꯡ ꯒꯌꯥꯅꯥꯅ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯁꯤꯖꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯌꯥꯅꯈꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯚꯥꯔꯠꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯦꯔꯤꯀꯣꯝꯒꯤ ꯃꯦꯝꯕꯔ ꯂꯩꯕꯥꯛꯁꯤꯡꯒ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯤ ꯑꯃꯁꯨꯡ ꯀꯣꯚꯤꯗ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯅ ꯊꯣꯛꯍꯟꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯤ ꯒꯌꯥꯅꯥꯒꯤ ꯖꯣꯔꯖ ꯇꯥꯎꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯅꯤꯁꯨꯕ ꯏꯟꯗꯤꯌꯥ ꯀꯦꯔꯤꯀꯣꯝ ꯁꯃꯤꯠ ꯍꯧꯗꯣꯛꯄꯒꯤ ꯋꯥ ꯉꯥꯡꯕꯗ ꯁꯤꯔꯤ ꯃꯣꯗꯤꯅ ꯍꯥꯏ ꯃꯤꯐꯝ ꯑꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄꯅꯤ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯆꯥꯎꯔꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯈꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯣꯗꯤꯅ ꯒ꯭ꯔꯦꯅꯥꯗꯥꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯗꯤꯀꯣꯟ ꯃꯤꯠꯆꯦꯜꯒ ꯄꯨꯟꯅ ꯑꯅꯤꯁꯨꯕ ꯏꯟꯗꯤꯌꯥ ꯀꯦꯔꯤꯀꯣꯝ ꯁꯃꯤꯠꯇ ꯁꯚꯥꯄति ꯑꯣꯏꯈꯤ ꯁꯤꯔꯤ ꯃꯤꯠꯆꯦꯜ ꯍꯧꯖꯤꯛ ꯀꯦꯔꯤꯀꯣꯝꯒꯤ ꯆꯤꯌꯔꯄꯥꯔꯁꯟꯅꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯊꯧꯕꯨ ꯑꯣꯏꯕꯒꯤꯗꯃꯛ ꯁꯤꯔꯤ ꯃꯣꯗꯤꯅ ꯒꯌꯥꯅꯥꯒꯤ ꯔꯥꯁꯇ꯭ꯔꯄति ꯗꯣꯛꯇꯔ ꯏꯔꯐꯥꯟ ꯑꯂꯤꯕꯨ ꯊꯥꯒꯠꯈꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯦꯝꯕꯔ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁꯔꯀꯥꯔꯒꯤ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤꯁꯤꯡ ꯁꯔꯨꯛ ꯌꯥꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕ ꯚꯒꯋꯥꯟ ꯕꯤꯔꯁꯥ ꯃꯨꯟꯗꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯂꯩꯔꯤꯕ ꯃꯍꯩ ꯇꯝꯐꯝꯁꯤꯡꯗ ꯖꯅꯖꯥꯇꯤꯌꯥ ꯒꯧꯔꯕ ꯄꯈꯋꯥꯔꯥ ꯄꯥꯡꯊꯣꯛꯂꯤ ꯁꯦꯜ ꯊꯨꯝꯒꯤ ꯁꯛꯇꯤ ꯍꯦꯟꯅ ꯄꯤꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯍꯟꯅꯕ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩ ꯚꯥꯔꯠꯀꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯀꯥꯁꯕꯥꯅꯤꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯑꯔꯥꯀꯨ ꯀꯣꯐꯤꯅ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯔꯒꯥꯅꯤꯛ ꯀꯣꯐꯤ ꯁꯣꯞ 2018ꯇ ꯄꯦꯔꯤꯁꯇ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯪꯕ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯠꯇꯤꯁꯒꯔꯒꯤ ꯃꯆꯨꯝ ꯀꯪꯍꯜꯂꯕ ꯃꯍꯨꯋꯥ ꯂꯩ ꯐ꯭ꯔꯥꯟꯁ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯪꯕ ꯍꯧꯔꯦ ꯁꯣꯜ ꯑꯌꯦꯛꯄ ꯂꯥꯏ ꯎꯅ ꯁꯥꯕ ꯄꯣꯠꯆꯩ ꯂꯤꯛꯀꯣꯟ ꯑꯃꯁꯨꯡ ꯊꯨꯝꯃꯣꯛꯅꯆꯤꯡꯕ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯅ ꯑꯈꯟꯅꯅ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯏꯐꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯌꯣꯜꯂꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯀꯃꯔꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯅꯦꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯄ꯭ꯔꯁꯥꯔ ꯚꯥꯔꯇꯤꯅ ꯃꯁꯤꯒꯤ OTT ꯄ꯭ꯂꯦꯠꯐꯣꯝ ꯋꯦꯕ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨ ꯉꯔꯥꯡ ꯒꯣꯋꯥꯗ 55ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯋꯦꯕꯁꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯤꯖꯤꯇꯦꯜ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯃꯆꯥꯛꯁꯤꯡ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯇꯝꯒ ꯆꯨꯅꯕ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯦꯟꯁꯤꯡ ꯐꯪꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯎꯠꯀꯜ ꯀꯦꯁꯔꯤ ꯗꯣꯛꯇꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯍꯠꯇꯥꯞꯀꯤ 125ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯍꯧꯗꯣꯛꯀꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯃꯍꯠꯇꯥꯞꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯈꯟꯅꯕ ꯄꯣꯁꯇꯦꯜ ꯁ꯭ꯇꯥꯝꯞ ꯑꯃ ꯑꯃꯁꯨꯡ ꯁꯦꯜ ꯃꯌꯦꯛ ꯑꯃ ꯄꯨꯊꯣꯛꯀꯅꯤ ꯗꯣꯛꯇꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯍꯠꯇꯥꯞ ꯏꯪ ꯀꯨꯝꯖꯥ 1938ꯒꯤ ꯅꯕꯦꯝꯕꯔ 12ꯗ ꯑꯣꯔꯤꯁꯥꯒꯤ ꯑꯒꯔꯄꯥꯔꯥꯗ ꯄꯣꯛꯈꯤ ꯃꯍꯥꯛ ꯚꯥꯔꯠꯀꯤ ꯏꯇꯤꯍꯥꯁꯇ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯍꯤꯁꯇꯔꯤꯌꯥꯟ ꯑꯏꯕ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔ ꯑꯃꯁꯨꯡ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯩ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ 11ꯁꯨꯕ ꯑꯁꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯃꯤꯇꯤꯡ ꯄ꯭ꯂꯁ ꯌꯥꯎꯅꯅꯕ ꯆꯠꯄꯗ ꯉꯔꯥꯡ ꯚꯤꯌꯦꯟꯇꯦꯟꯗ ꯆꯩꯅꯥ ꯂꯥꯎꯁ ꯑꯃꯁꯨꯡ ꯃꯂꯦꯁꯤꯌꯥꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯑꯂꯨ ꯑꯃꯁꯨꯡ ꯇꯤꯜꯍꯧ ꯄꯨꯕ ꯗꯕꯥ 9 ꯌꯥꯎꯕ ꯔꯦꯜꯒꯥꯔꯤ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯈ꯭ꯔꯦ ꯏꯝꯐꯥꯜꯂꯣꯝꯗ ꯄꯨꯔꯛꯅꯕ ꯇ꯭ꯔꯛꯁꯤꯡꯗ ꯍꯥꯞꯀꯠꯂꯤ ꯒꯋꯥꯗ ꯆꯠꯊꯔꯤꯕ 5ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ IFFIꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤꯜꯝ ꯃꯦꯀꯔ 3 ꯖꯨꯔꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯒꯌꯥꯅꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯦꯟꯒꯠꯍꯟꯅꯕ ꯌꯥꯅꯆꯦ 10 ꯁꯍꯤ ꯇꯧꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕ ꯚꯒꯋꯥꯟ ꯕꯤꯔꯁꯥ ꯃꯨꯟꯗꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡꯗ ꯖꯅꯖꯥꯇꯤꯌꯥ ꯒꯧꯔꯕ ꯄꯈꯋꯥꯔꯥ ꯄꯥꯡꯊꯣꯛꯂꯤ ꯄꯥꯎ ꯂꯣꯏꯖꯔꯦ